आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव केंद्र की साइंस अमसुंग टेक्नोलॉजी राज्य मंत्री डॉक्टर जितेंद्र सिंह हाइरी अवांग पोकलमदम की महौसागी पोथोक कया असि मपुंग फाना सिजनबा ngamnaba hotnaba tangai phade tha asigi kuntaruk phawa jathagadaba niphumapन suba all manipur sumang lila festival ngarang imphal gi palace compound da leiba iboyame sumang lila sanglenda rajapal lagane sanna hudukre amasung manipur da ngarang covid ki anaba chama taruk naba phakhibaga loinana laina sidagi naba pharakpagi chang chada marphudra tare dasmik ahum yore Laibak asida COVID ki vaccine dose ko ti chama yauna kapang ngamnabagi lambi da khumang yang na jangchili pandamasi phangnabagi damakan na honabiriba doctor nurse amasung hiramasi ga mari lainaba miyoi khudingmakpu akasbani ne kai khumnaba uchari COVID-19 ki latheng asi loidribana miyamna laichat asida gi komthokpa tawbiganu vaccine kapa yaraba mipung khudingmangna yariba makhai thuna vaccine kapthokpiyo atopa miyoi sing vaccine kapada su mateng pangbiyo harau kumagi matam lakpa sida achamba niyam ahum asingang achatpinaba haijari face mask sopiyo phutaruki social distancing thambiyo mai mit amadi khutsa singna hamdokpiyo COVID-19 ga mari lainaba e pau singidamak national helpline number sing 011239788046 amasung 1075 aduga Raja ki helpline number na 038524116668 amasung 1800345381 ta phone tawbiyo hawjik mapung oiba pau Kendra ki Science amasung Technology Raja Mantri Dr. Jitendra Singh hairi awang nongpot lamdamgi mahusagi pothok kaya asim apung phana sijanaba ngamnaba khonaba tangai phade mahangna hai COVID laichat matungda anoba resource amadi pambai singna laibak asigi sel thungi phibam phagat anaba sarkarna akanba meeting changli IBS dina sinduna Azadi ka Amrit Mahotsav ka mari lainana ngarang Imphal ge Palace compound da laiba Manipur Film Development Society ki auditorium da pangthokhiba national seminar amada wangang bada Dr. Jitendra na hai COVID laichat matungda awang no poklamdamna bioresource ki hub ama oiduna laibak asibu chawkat anbada achoba thodang logani Dr. Jitendra na hai awang nong poklamdamda mahusagi oiba resource kaya khangbidana leiri masi puthokna bo honagadabani haina su mahangna makhata khi mahangna hai mari lainaba miyoi khudingmangna biotechnology pu mapung phana sijanaba ngamlabadi lomi sigi senthok hengat anbaja su achoba mateng oigani mahangna hai The second importance of this program is that the entire progress, growth, particularly of the northeastern region is now going to be technology related, biotechnology related. And I say so also because in the post-COVID times, like every other nation of the world, India too would be looking for new resources, new means of supplementing its economy. Seminar do hogdokpagi thoramda kendra gi sarajya mantri Dr. R.K. Ranjan upamukhyamantri Yumnam Joy Kumar amadi Rajya Sabha gi MP Maharaj Leisemba Sanajawbasu saruk yakhi tha asigi kuntaruk phawa jathagadaba niphumapn suba all Manipur Sumang Lila Festival ngarang Imphal gi Palace compound da leiba iboyama Sumang Lila sanglenda Rajapal lagane sanna hudokre Festival asida tongan banupi amadi nupagi lila kangbu kunipana saruk yagani Manipur State Kala Academy Imphal sinba festival adu hudokpagi thoramda wangang bada Rajapal na hai Manipur gi mahausadagi leiraklaba Sumang Lila asina khunai asipo aphaba maikaida puna po honabada chauna thodang lauri mahangna hai Sumang Lila na lamdam chigi tongan ba kanglup singi marakta nungsi janabagi mari hena jechin hanbaga loinana apunbagi sakdam sagatpada achoba mateng oiri Rajapal na hai aikhoigi kala sanskriti bu yokhatuna thamba haibasina aikhoigi chawthok chaphamni Sumang Lila na raja asida santi amati nungsi janaba puraknaba honabada lauriba thodang asi thoidokna thagat ningai ni
Thauramduda Wangangbada Hanagi Mantri Karam Syam Emelena Hai Matam Mamata Sumang Lila Si Lekai Lekai Singda Thaudo Wathok Harau Kumhei Matamda Tuina Utpat Hengarami Adobo Haukiba Matam Kara Asida Kumai Asi Utpagi Jang Hantarak Bagum Tauriba Asigi Maram Tido Patangai Pade Sumang Lilabu Yokatuna Miam the Park Sana Yengba Paganbana Kunagi Asoba Kaya Tumtokuna Hena Zaukatpa Maike the Lagnaba Hotnabada Zauna Mating Ogani Hainasu Sri Samna Makatana Pungdoki Pradhan Mantri Narendra Modi na Tha Sigi Kunmarida Kazbani gi Man ki Bat Horamda Laibak Asigi Amadi Mapanlamda Laiba Bharat Mazasingda Mahagi Pungningi wa Pungdokani Masi Thagi Wena Sandokpa Radio Program Asigi Marphuni Thoi Suba episode ni Thauram Asigi Dama Pradhan Mantri na Miyamda Makhoigi Wakalon Amadi Mod Piraknaba Hairi Miyamna Makhoigi Mod Amadi Wakalon Adu Namo App Natraga My Go Open Forum da Tharak Payagani Toll free number 1800117800 da dial tauraga makhoigi warol adu Hindi natraga English ta record tawbasu yagani hairi tabiri ba pawasi kasbani Imphal dagani Manipur da ngarang COVID ki anaba chama taruk naba phakhibaga loinana laina sidagi naba pharakbagi changchada marfudra tare dasmik ahum yaure ngarang COVID na naba mioi amata sikhide mioi bhutaren na nauna positive oiba thengnakhi ngarangi oina positive oibagi changchada mari dasmik tarungni hojik active case lisinga ma chawhum marphum doi leiri Imphal More Lambigi Wangbal Junior High School Mapada Thokiba Lambigi Kudong Tiba Tawdok Amada Ngarang Mioi Ahum Sire Mioi Tarukna Sokle Asopa Nigi Pibam Luna Lady Tawdok Adu Ngarang Tilpung Ahumam Tabada Kar Amana Atopa Kar Anida Tengjin Badagi Thokibani Imphal Ngasi Pongba Pauche Singimaru Oiba Pau Singidama Hujik Wahengbam Washington Lady Washington Tagatirine Sumang Lila Festival Hodokpa Bioresources ki National Seminar Amadi COVID ki Pauna ngasi Imphal Pongba Pauche Yambada Maroiba Pau Oiri Rajapal Laganation ngarang Imphal ki Palace Compound Laiba Iboyema Sumang Lila Sanglenda Sumang Lila Festival Hodokiba Amadi Thoramdu da Mahana Pongdokiba Wafam ngasi ki Pauche Kharada Headline Tauri Pongna Phamda Sumang Lila na Kunai Sida Tangdu Laitaba Poraknabagi Catalyst Ama Oina Achawa Thodang Lowri Haina Rajapal gi Wafam Ahanba Headline da Fongli Manipur Mail Rajapal na Artist Sing Ikai Khunakre Huyalan Pauda Phurup Masel gi Mari Chesil Haliba Sumang Lila gi Thodang da Governor na Nungaiba Phongdokre Haina Headline Tawduna Phongnari Festival Hodokpagi Paugaloina na Shell Express ta Sumang Lila na Lamdamasida Marup Mapang Amadi Masimana Oibagi Mari Hena Chesil Hali Aduga Imphal Free Press tana Sumang Lila na tongan pakanglup singi marakta Santi Oina Punna Hingminana Bagi Mari Chesin Hanbada Mateng Pangi Haiba Rajapal gi Wafam Headline Tawduna Phongli Imphal gi Manipur State Film Development Society gi Auditorium da ngarang pangthokiba Awang Nungpok Lamdam gi Bioresources ki National Seminar da Kendra ki Science and Technology Rajya Mantri Dr. Jitendra na Phongdokiba tongan bawafam singsu ngasi gi pauche ayambada headline tawduna phongnari Huyalan Pauda North East na Laibak asigi COVID matungi sel tungi pipam chokol hangani Shanghai Express ki Manipuri edition da NE na India chokol hannabagi engine oigani aduga pauche asigi English edition da NE na Bioresources ki hub oibe yagani haina headline oina phongli Sana Laipakta COVID matungi economy da NE state na maroiba thodang laurakani amasung naharugi thodang dana PM gi ahanba midyeng di NE chawkhal hanbani haiba Dr. Jitendra gi wafam chingasi headline tawduna phongnari COVID ki pauda pongna phamda pung kunmari da mioi humputaret positive oiki siba yaukhide Shanghai Express Manipuri dasu haukiba pung kunmari da mioi amata sikhide aduga idai paktana COVID ki positive rate Sada Mari Dasmik Taruk Oiduta Mioi Humputaret Positive Oiki Mioi Amata Sibagi Report Laite Haina Headline Tauri Imphal More Lambigi Gari Accident Tangarang Mapa Masayaw na Mioi Ahum Sikiba Manipur Legislative Assembly gi Museum Amadi Archives Lingkat Kibagi Kumon Thoram Saknai Raba Seshakpa Nomaitem Pahari Laikidabagi Kumon Thoram Pangthok Kiban Singbagi Pau Singchu Nasigi Pau Chesingi Ahan Balamai da Phongnani Nayani Thagachari Washington
Loisilakpata COVID-19 dagi ngakthongnaba face mask supa phutaru lamnana leiba khutsama mai mitaru tanana thamba haiba achamba thong ahum singangna chapinaba amu anhaning singjari aroibada maruiba pau amona Kendra ki Science amasung Technology Rajya Mantri Dr. Jitendra Singh hairi awang nongpok lamdamgi mahusagi potoh kaya si mapung phana sijanaba ngamnaba hotnaba tangai phade tha asigi kuntaruk phawba chathagadabani phumapan suba All Manipur Sumang Lela Festival ngarang Imphal ki Palace Compound da leiba iboyama Sumang Lela sanglenda Rajyapal lagane sana hudokre amasung Manipur da ngarang COVID ki anaba chama taruk naba phakhibaga loinana laina sidagi naba pharakbagi changchada marphudra tare dasmik ahum yaure pauloi jare